Nong leptana chuba asina maram oiraga Imphal Turel ge tongan-tonganba Mapham 19 da Lounambal Kaikhiba do Taratareti Mensinba Ngamle haina Chief Minister Nongthombam Biren phongdorakli hiramasigi matang da Chief Minister Biren social media ki platform da thadurakpa warol amana hai cyclone Rema na pirakpa chaitheng gi sarugama oina hauji Manipur ki miyamna isingi chawgi awaba pibam ama mayungnari asigumba pibam asida Manipur Police IRB Fire Service SDRF BDF ki personnel sing yauna local club amasung tongan-tonganba CSO gi thomi singna miyam gi punsi amadi lanthum kannaba honabada lauriba thodang sing thagataba ngamde makoina mathauda kathokpa amasung atenba matam gi manungda ichang thoba khongthang kaya paikhatpana singnaba singasi mayoknaba ngambani haukiba numit kharani gi mamangda starasida nong leptana tabadagi Imphal Turel gi tongan-tonganba Mapham 19 kaibagi manungda Mapham 13 Mensinba ngamlei masida mateng pangkiba mipum khudingmak Chief Minister na thagatba phongdokhi nakalamaromda ising ichawgi awa chaitheng nanglaba Imphal amasung masigi akoibada leiriba miyamgi kannaba Loktak Development Authority na laukalakliba khongthang asida thangagi ngami singsu angamba thakta mateng pangli thangadagi lakpa ngami singna tongan-tonganba mafamda ising ichawgi chaitheng nanglaba myoi sing safagadaba mafamda puthoraknaba angamba thakta honari asigumba makhoigi kathokpa amasung myoibagi minungsida yumpham oiraga paikhalakliba khongthang asi thagataba ngamde haina Chief Minister Biren gi warol aduna makha tarakli Manungda standard oina lekraba tumba family quarter leba family sing do lemho riba ngarang numdang kanbang amuga ba pothok amuga satrasi khoi pothok no kana Loktak Development Authority ki meyang makhada thang bi lakpa fishermen sing na hojik lo busangri mudar khoi ngaijeriนี่กันเมื่อกี้เดี๋ยวจะชี้ตัวไว้เนี่ย